Nangna Khangdriba, Kylian Mbappégi, wa mapan. Afagi dawni, Nangna Khangba mayam yoramnida, ado maming se sumain thondragadi, min hekta yingningoy doinini. Hera hekta hujinsi. 1. Masagi chahi kun sudriba, teenager footballer amana, World Cup Finals da goal chan ngamkiba ani suba player adu, atay kanasu nate, Kylian Mbappé ni. Aduga sig record si, mungondagi hana pairaga leramaba, athoiba mishik aduna atay kanasu nate, mayamna thoin hina khangnaraba legend, P4 Pele ni. 1958 World Cup da, masagi chahi 33 khak ngariba Pele na, sigi goal asi salaga sigi record asi, thamakibani. Aduga sige record si Mbappé na thamakrisna masagi chahi 18 surakpadani Pele na kitang naha oibabudi heli Croatia bu 4-2 da maithiba pikiba match adudani teenage dream of fare kati perigidudai hele maga record manaba horpusta Pele na Mbappé bu thagat khimadi asumna phagi tawduna faw haiki aigi record ka makhatana sum manasilagade isu buttongjilakani ko mari kisilakani ko. Number 2. Pele bu lacha bu kiani adubu Mbappé di atopa legend amoina magi thamuinungda yam jakshinna lachari madudi CR7 Cristiano Ronaldo. Mbappé masana phongdok charpa matungina mana pungkak charupdagi horagadum Cristiano Ronaldo bu ngaujaba lupjaba adum horakre hairi mana hairi si wafam sigi sakioina sigi photosta yengbiu Maikagi falangsi Ronaldo na pictalibasi amta yingbiune. Fast forward a few years, jahi khara chaka chaksilagadi. Wow! Kylian Mbappé, my hero sigi mayok tamasu, ball kauthaba hole ramme. Anyway, akhoi leka iromina ball sanamina bada Mbappé da Ronaldo ga Messi ga kanane na pangge na hangu ye. Adana sana khamdra chin thirakani na khum ye. Iromi budi Messi gi mini natra laba. Number 3. Hello friends, ngasidi PSG amdi Serie A ki official partner oibo 1xbet kobo. Stage dom cricket football tennis live match yengaga sina 20 sina poni haibdu predict tawbiraga iPhone left off amdi sale gi manamathum kia PVF asigi matangda haijarumge samsamna kanana 20 haiba guest tawraga sale amdi makhal mathil manasing thoyu haibani. Register tawbuda sigi promo code asisina biraga adum ahan deposit rupees 66,000 faw phangbi yabagi khudong chaba piri. Adomna thuruk sale adasu Paytm bank crypto amdi PayPal na Jingdagi, Irai line of Tokusu Yahalli, Master 24/7 customer support to Tamli, interest living, pin commentagi link from Bigani Natraga, Google the 1xbet Hina Tiraga Yam line restart to Wusud Miyagani, promo code Siznabako Bigano, Yam Nungaini Yingbiu, Nungaina Toibiu. Number 3. Mbappé, France superstar Amoina Forpustata, Maga Marili Naribali Baxi, Masi, France Kato Wedavoy Kanba, Yawirumgani, Ayambana. Adubu Kylian Mbappé, Algeria natraga, Cameroon gidamok sanrambasu, yaribani. Maramdi magi ima, Algeria ningolni aduga mapabungna, Cameroon machani. Adubu, madi France da chorpoibana, magi horukar pam libaksigini hina, matmoida ka chongna kankibana, France gidamok wina, sanakibani. Number 4. Magi yam achoba, Thudangaluina, France na World Cup Matungda. Mana dan tawkibagi yam thamoi huba warisu lei madudi sigi World Cups dagi mana talakpa thurakpa sel pumbada pulapto mana dan tawthuki tawbudi Mbappé mama sagi da khalli ball khaningde field the selfish oi haibadgumba wa ama higai wa ama sandurakhi maishi higai wa ngangnarisingsi machin menaba thoina neirakpi mongne aibu kaida puchel chawdrage utpagi mongne 2018 World Cup the mana talakba sel pulapto Premier di Kordi hariba charity organizations data Mahabir Karnagi matogum pulapakta job kathukhribane madu irombina masing thiru matamda 400,000 euros oirami hairi tan khidre de irombe masimuti Kylian Mbappé gi yam pujil chawba matawni. Number 5. Mana world champion oiraktrigai mana sega kaina foroktrigai mamangda malemgi top club kya amuna mabu moi club da sanhanba yagadra haina changyengki adubu matamadda magi performance to yo de khanabana ikuidana tomthin ngalagadam mani sibu kanamtana lokshin bikide inthorakhi se maming oina pallabada
2012 Chelsea Mbappébu luksinbi yabagi khudong chaba ama fangki. Adubu Chelsea gi executive singna asidi kya haibi yawdrida matagum khanbirakide second chance second trial amagi khudong chabu budi bibiraga khanbirakide Chelsea na. Adubu Mbappé gi mamasu anaibini second trial gi khudong chaba si mana yam lingna kaktat kiduga asumna dum haiki ai isasi moin amukta loksil hawdramina ai noina piraroi yengo chahi mangai manungda euro million yankai pijagi haina moino ina kuitan tanar adongni mamana sungkre hojikti euro million yankai nasu yararoi. Number 6 Mbappé gi imungsi pura maitring thokpini madudi moi khudimang loina makhal mathil sanaroi ngangtani manangasi football gi taibungda masagi phida ama yam chawna kanba ngamjari masi magi hona jamal khaktanani haibasu yaroi mamam pana mangonda thangthabirakpa genetic ki yam pharba khudul asisu palamda yaroi madudi mai mapabungsu AS Bondi da sanaramba apawbo footballer ne aduga magi apokpisu 1990s da division 1 da handball sanarambi dugumbi player ne haidi Mbappé se sanaroi ani ki machaw inambana ahinba khudong chabasu thangi haibani. Number 7 Malimgi khwailamjel yangba myoiba Usain Bolt gi faw Mbappé na hengalakiba matang yauki si haidna 100-meter race da Usain Bolt gi Mbappé ni hengalani haibadi nate ngamsu ngamoi adubu makhongna bol kaw-kawna chalakpa madamdadi Mbappé su nongthangum yangi karigumba sumna makhongna bol kaw-kawtuna chenhanba targadi Usain Bolt matha sani hairi. Number 8 Transfer tawda khwai mamal tangba ani suba player dasu Kylian Mbappé oiri mana hana sanaramba club Monaco dagi PSG da transfer turuk matamda euro million chamar footing nakhi mana second tarimina transfer da khwai sale chawna tingnakhi budgumba player amasu leifam thoktro mahak adudi khumanthim ne kai dasu masak yam manab leiba manaw parakaino Neymar ni ma transfer tawda changkiba sale aduna euro million chani kuni thoini ai bungai chu transfer dom tawjage ai gi euro billion do amani na dum yani YouTube ka sloi tok thoge shei tali thoke lata mangi bigi. Number 9 football gi taibang da khwai angang oina masagi phida kanbangam kiba sanaroi dasu Kylian Mbappé ni madudi masagi chahi 13 ta surukpadama AS Monaco gi sign tawgrabani aduga chahi 13 hek surukpaga club sigdamangma ball kawba horakhi sigi record si mana thukaidringi mamangda France football legend Thierry Henry hana pairambani Monaco gidamag ihana score tongong kiba youngest player dasu Mbappé ni